Ordinary bombu smart bomb ohenba yaba kitsing United States na Ukraine da thagadawre. Ordinary oiba bomb sing smart bomb ohenduna chap chaba target ta palhanba ngamba bomb kitsing United States na Ukraine da thananaba sembal oire. Ordinary bomb sing asida GPS coordinate taholaga makhoi gi target adu chap chana palhanba ngamba kitsing US government na Ukraine army da tharagani haina CNN na pirakpa paw ama da phongdorok le. CNN na pirakpa makha taba pawda tongan ba US official sing na semdu na pigatoriba kitsing asibu Joint Direct Attack Munition JDA MS haina khangna re kit asigi mateng na sapsaba palhaning ba mafam da palhanba ngamba bom asina Ukraine army sing na Russia gi defensive line da changlakpa yeknawagi rocket natraga armor sing soidana palhanba ngambagi khudong chaba du lairaga nei adumoina makhoina bomb sing asi sizinabada fighter jet amadagi thadaba mathau taga nei masigi maramdi Russia gi su makhoigi oiba air defense system mapung phana leibana makhoiga mayoknabada hena khudong chana bagidamak fighter jet sizinaduna smart bomb sing asi sizinagadabani haire US defense ki official singi mod matungin na JDAM ge website ama piduna masi matau karamna sizinnagadagi haibagi matangda guide tauba yaba warol kaya phongdorokre US na pirakadoriba kit asigi matengna hana sizinaramba bomb sing aduda kit asi sizinaduna ichamchamna bomb thadaraga pokahelamba adu handaki kit asi sizinaduna smart bomb ohelaba matungda chapsaba makhoigi target adu yenglaga pokahenba ngamlaga nei Anauba smart bomb oiraglaba khulai asina ising nungsit ki amade makhal amatagi khudong chadaba kaya ngakthokduna makhoigi pandam adu fangnaba palhaningba mafamda palhanba ngamgadaba khulai oiragani haire Anauba kit hapsilaba ordinary bomb adu smart bomb oiraktuna bomb adu ge maning thangba sarukta intertial navigation system amade global positioning system anina control unit oiduna bomb adu guide tawraga makhoina pamliba target adu tamna pugadawriba nei JDMM asigi pambaina unguided oramba normal bomb adu chapsaba target ta palhanba ngambage khudong chaba sing changwangna leiraga nei bomb makhal asi weather condition gi phibam phaba phataba leitana sizinaba yargadaba anauba makhal gi khulai oiragani haina US ki maikaidagi phongdorokre JDAM asi US Air Force amasung Department of Navy program ga punna thabak tawminaba unit amanei Karigumba kit yauraba ichamchamba bomb adu aircraft ge hek thadokhibaga JDAM ge pambaina masa matomta navigate tawduna makhoina pamliba target adu coordinate piduna chapchana attack tawba ngamgadaba bomb ama oiragani haire masigi mathakta United States na Patriot missile defense system singsu Ukraine da thaba hokre handak US na Ukraine da piragliba nauba weapon system amade Ed packaging asina Ukraine gi military singi anauba pangal oiraga nei masigi maramde Ukraine hanadagi Russia ge air strike sing mayokna bangam daduna amangata kaya thorokiba du handaki smart bomb sing asina Ukraine da yamna khumang chauksina Russia ge air strike sing dagi line ngakthokpa ngambaga loina na Ukraine gi air force na offensive capability changwang na leiragani haina ABC news na pirakpa report amada phongdorokre Ukraine the US na lan gi khusu khulai sing supply tawbana lan asi hena sathi ba mawong da lakane Russia US na Ukraine the lan gi khulai sing supply tawsin bana lan asi hena sathi ba phibam da lak bana tana atai kari sukana ba phangloi haina Russia gi maike dagi section warol piraduna phongdokre Kremlin gi spokesperson Dmitry Peskov no official press briefing ama da hairi bade US na lan asi da yauksilak pasina Ukraine gi su aphaba khak oiroi US na Ukraine lan gi khulai kaya ama tawri basina lan asi hena pakthok sauthorong na bagi machak ama oigane Russia government ki maike dagi pi ki statement ase Ukraine gi president Volodymyr Zelensky na US ta khongsat pangthoklaga mahaki counterpart oidiba Joe Biden ga unakhiba chairakta thokibane President Zelensky gi oinadi Russia na Ukraine da landa sinikraba matung tarakpada mapan laibak ta khongsat pangthokpa si masina han bane US ki Congress ta President Zelensky na warol pidaba yana leiri haire Russian Security Council gi deputy head oidiba Dmitry Medvedev na China gi President Xi Jinping ga unaduna Ukraine gi conflict yauna tongan ba topic kaya amada khana naina khre US na Ukraine da khut thingzilakhi ba sigi matangda laibak ani asina khwaidagi nauba oina unaduna wafam sing asi khana khibane
यूक्रेन की कन्फ्लिक्ट असिगी इशू की मतंगदा चाइना लेबाक असिसु रशिया की सपोर्ट अमा ओइरिबने रशिया की यूक्रेन दा लंदारिबा से चाइना की प्रेसिडेंट सी जिनपिंग ना कंडेम तौदे चाइना अमदी रशिया की मरक्तसु ललोल इथिक तौबगी चांग असि लेप्तने हेंगलकले यूक्रेन दा सथरिबा कन्फ्लिक्ट असिना मरम ओइरगा रशिया की प्रेसिडेंट व्लादिमीर पुतिन चाही असिगी ओइना स्टेट ऑफ द नेशन एड्रेस अदु पीररोय रशिया की ओइनादी यूक्रेन दा सथरिबा स्पेशल मिलिटरी ऑपरेशन असे अदुमक मखाता ना सथगिगनी हाइना रशियन डिफेंस मिनिस्टर सर्गेई शोइगु ना फोंदोखरे प्रेसिडेंट व्लादिमीर पुतिन हाइगिबदा यूक्रेन की एरिया मरी असि रशिया ना मखोइगी लमदम की सरुक ओइरे हाइना डिक्लेयर तौखिबा से हेना खुदोंग थिनगाय ओइबा फिबम मायोकनरे रशिया की ड्रोन प्लेन सिंग यूक्रेन की एनर्जी दा टारगेट तौदुना पाक्सना अटैक चथखरे हाइरे अरोइबदा ताबिदिबा पुमनमकपु थागचरे।